Lakliba October 15 ase Kanglaipak Manipur loichankiba amamba numitne numit asida aikoigi Manipur ase namthak amasong nampu sizinaduna India da tension ke miyamna numit ase amamba numit haina ningsing binaba lakliba October 15 ase Manipur sinba thungna total shutdown lauthokle shutdown ase ana layeng ase na lining laishon amadi athu akai ge thabak thoram sengde komthokani haina luna thingkraba lalholup ani ge apunba lup ama oiriba Alliance for Socialist Unity Kanglaipak asuk na thadorokpa cherol amana haide Asuki Publicity Committee ke convener S Mangal na khudek piduna thadorokpa cherol amana hai British Manipur thadokuna chatkraba matung Manipur na ningkha tamlingaida Manipur Constitution Act 1948 semduna madugi makhada mikhal tawduna miyamgi mihutna leibak ngakchaba leibak ama oike ningthaudi lengaki pangal leitaba mamingtagi oiba ningthau oike India da yauraba matungda asigumba civilization ama missing yamde mapangal soli haina usitabugi mawongda part C state ke kanglupta thamke part C state te miyamgi mihutna lengakpanate Indiana tharakwa military officer amana maning tawna ngakpa lengakne pikraba missing so yamkidraba Sikkim na India da yaurakpa matamda full statehood piduna ikai khumna khiba aduga Changdam narabade Manipur bu part C state ohenba side yamna chauna khonggoinaba makhal amane masigi matung kumja English nga machamapan humfutara nithoi ge February kunmathoi da mapung phaba statehood PK masigi mamang kumja English nga machamapan yangkhai nipan da Manipur ge ching ge lamda naga lalho thengnabage mingda afaspa pusilaktuna miyambu kalakpena nehatke Kumja English nga machamapan marifudagi de tampak yauna Manipur ge mafam pumnamakta ek ase thamjin ke ek asigi makhada Indian Army na faningba mi faba yabage bomb top nongmei kapshin naba mafam da kappa yabage ayaba piri afaspa muthatlu haiba demanda Iron Lady Sarmilana chahi tarataruk chara henduna wakat khongjang changsan ke malemda khwaidagi sangba hunger strike ne adubu Indiana karisu nachungkide MK Gandhi na India ningkha tamnaba taranipan lak chara henkibado numit kun mathoinina khwaidagi sangbo oike British singde Gandhi bu ikai khumnake Indiana di Sarmila bu khonggoinabike Sarmila khonggoinaba haibase aikoi pumnamakbu khonggoinabane miyoiba khunai bu amasong miyoibage hakbu ikaiba pibane haide handaki kuki lana side aikoi masal hatna halaga aikoi pumnamak muthatpagi loilam lenga ke aroiba lanjang amane afasbage makhada hatpaya bahatle maduda loshinba yadrabanina masal hatnaraga loshilage haibage lalongne natraga anoba changing ama oirambasu yai India gi kananabagi damak aikoi baligi haming oina sizinabane aikoi di makoina hatokadaba Hatok nahangadaba, muthat nahangadaba furup sing oina yengli haibase, handaki thodok asidagi yamna mayek senglakle haina cherol asina makatari.